Tasing Haragadi Kungaran Kutuna Vito say, Tasing Kuki Laloba, militants, terrorist, militants, Sajaroi, say so called narco terrorist, Baduga, external the gay, Tomsalak behind Tarimapan, Gilevaxing the gay, external aggression, Toli, Kangu Singh, Posica, the Yaman Meduga, Indian security forces Singsi, Koyamna, Matona Labor, Duga Yamna, powerful Oiba, Malim Gitak, the Marishu, the Labor and Equina, Hana reporting a ship of the Tabuk Mata Intina Todi and Hana Galapodo, Equingarangi Togo, Sinamara Morgan, Equi Makoi Karim Makadi, Equishmana Tabuk Packet Pahora, Hibagi Port Mayamna, Sintana, Badum Tole, Tashin Hagade Equation Machine Wiba Powy. Aduga tasing na makoi miyoy bagi punsi koi manga harawi habinati adubu tasing na kulay paraga miyam da onsilaga kihan kangan ba lal hawgi onatay na ba kano amada satkhiba masagi maramdam natabda maramdam tano honor po makoi to reportu lali haba potsi masana ngasi bo khangje da dong lesson na ba aduga makoi na ngasi koi kano da Manipur da kundaminari ba furu kangluk mayam sing ngasi da tasing na yengi ba thami ba miyeng aduga makoi na thami ba pandam dudi kano mo da mai pa o do po na manina itam dege aduga ngarang tasing na matam sang na sahi ani makai hela uphabuda tasing na kuki lala wasing ni matakta aduga makal gi operation amata satade alagi koi sum ba khut thokna bagi pot amata leite kuki lala wasing na su sign tawgi matam da makoi ga karamba jaga da karamba Indian security forces ki team ga natraga Manipur police ki state forces sing team ga khut thokna gi bilai leita ba kangu da kari gi su sign taroga thamgi no hai wang sing mayam lege matakta ngasi de su sign tongna bagi tasing na sem saba man ba pot khra wahi sing adu makoi gi clarification moi condemnation statement sing rang Siyu matang tulok da makoi tuminga da hatpani ka haibsu yauri adubu Indian constitution ni marumda taseng na makoi wari sariba amadi honariba tawriba kangku khudima koina ikai kumnai aduga Indian gi adugumba forces singju security forces ikai pune haib poram yauri aduna masida yananga iba potse koi mamangda makoina kadar fada torokanda matamatam gi government lengak tuga manarakanda su sign toroga chana gi por adugumna ngasi su kuki lalawusing su sign tawdun leiba mayam singje adum su sign tawna bagi aduga manung da include tawna bagi pota UPF ka ngasai UKNA ka leiba makogi magi umbrella makha da leiba kuki lalawa kunmanga adugi mathakta kogi Manipur State Legislative Assembly gi adugumba minister oiba MLA oiba sing makogi beta half pokna madugi chairman oiba president oiba leiba kangu sing yawi habasi magu land ji makoi tawbani habasi ko making lai ngai smai tokuni adugumba UKNA SD madugumba sugi manungda chingdaba pot ama oibaduna maram warakanda mase Indian security force particularly Assam rifle na makoi de friends of the hills people kind of haiba aduga even makoi si koi kuki lala wasinga na kuki fruka maset mabai or ber kind of mayana phagi tawna na high level poaching do madu matam gi potu da madu tawdan lakhu tar ko makhata wa pota ekoi 2005 onwards tigi makoi Ministry of Home Affairs ki makhada Indian Army ga yanaba matawdna su sign agreement targa lakhram matung 2008 tigi tripartite agreement sign tawna kana government of India Manipur state government as well as ngasai gi keno UPF the yauriba kuki lala